Ngarang numidang pung amaga makhai taba matamda Imphal West ki Lamsang Police Station na konba mayang langjing tamangda village volunteer singna leiba mafam amadagi nupi ahum yauna mioi 13 combined force ki team amana mafam adubu kosilaba matungda numidang adumakki pung 2 taba matamda faduna pukibagi matangda nungaitaba phongdorokli. Combined Force ki kangbuna faduna pukiba nupi ahum adu hairiba village volunteer singna leiba mafam aduda chak thongba amadi volunteer singi mateng pangnaba leibani nupi police amata yaudana nupi ahum phaba asi karamba makhalgi runda yaubano amadi ima ebel singda atamnana nomai kapsiliba asi karigino haina village volunteer singi maikaidagi pendaba phongdorokli. Combined team aduna mioi 13 amadi Khun Ngaknaba thamba khulai kharaga loinana gari taret amusu fajinkre. Sensan laga mayam mayra paibi mayam de sia laga gari je khambiyo na koina law khong to bane ba dai do moina koi da changa kanu na sibai ne am thinge ba adai do koina sing da di kanu to daga sidai jira to bi kanu adu amta kanu to bi gari je khambiyo na koina sensan ba kan je moina kapage na hai ba ado koina moi chi ka kuki da dingam draga koi ko mai kap tu kapu ha da nu mai je pada kap ne ba du ka ko du upai chungnai lei ta ba hai tare angang nu pi macha ching du mayum mai kai Leijadraba relief camp leiba adagi magi mapa amasung kai makura kai ka kainaramba Ningba kaibadagi angang du Khun ngakpa angang haktan haba Khun ngakpagi leijabane haba adai du sumaina nupi police su yaudana nupa kaina sumaina phara ko laga tawbache sidi yam pende yam nungaite athuba matam thadokpiyo se hajani